mayam wahan mamaktada kanglele pungori channel gi maikadagi mayam ba amuk hanna taram nokchari ngasisu agi subscriber singa thabirakpa wari ani kha mayam gi mafamda khudol tamjarage haiduna uduna lakchari wari silan thoksekiba matamda soikiba langkiba kya yorbasu mayamna nuksibiduna ngapiu haiduna hajari wari si hodre bangona channel asibu mapung phanbada saruk jabiboina like amadi subscribe share tobiram haiduna hajari adudi wari saujirage wari asi pongkui kuidriba matam amagi wari ni aigi ming amadi laifamdi hajararogi aikhoigi ipusi afawa maiba amani laisu yamna sanai ipuna sanariba laising asi luraba lai ngaktani adubu laibak thiba amana aikhoigi ipu asi masa yamna kanna naraktuna laikide aikhoigi ipuna hek lekhidraba matung aikhoigi yumse angakpa phangna tamnaba horakhi aikhoigi yum khaktasu natana laikai phawba tamnaba yaksilakhi laikai gi minasu sibon ngangnai aikhoi ipu sikhibadagi tamnarakpani haina ngangna riba singadasu aikhoisu loina khangi adubu aikhoisu karimta khumde asumna noma numit amada aikhoigi babana thabak chaluraga hanjalapa matamda aikhoigi thongal yoksilakpada aikhoigi thongal masaladuda wang chawraba muksuk muba misak ama leptuna leiramkhi hai madu ubadagi babasu kurangbu oirabai khanduna kanano haina hangki adamna hangjarabasu amuba dudi kari amata khumdana asumasum mami tapna samkhi matawadu ubada babasu masidi mawang amani khalaga imungda yamna thuna chensilakhi adamna chensilakpadagi aikhoi mayamna babaduda kaidawre haiduna hangki madada babana aina thengi haiduna yumda halakpani adubu aikhoigi thongal asida kanano khangdaba wang chawba ama leirami madada aidi hurangbu oirabai khaludana kanano hangba matamda madi sukhong khumlakte aina kanano khangdadi khanglage haiduna manakta sangi hek tawbaga amoba adudi mami sami tapna mangki matawbadu ubadagi aisu yumda kiboi pakhapoi sanglakliba sini aikhoi babana thingnariba si masida sunatana numidang tumba matamdasu yana khalukhadasu mi amana chemba chongbagi makhol thenglaba ahingi matamda mapalda mi amana ming kaurakpa asina singba kaya matamna bahorakhi ama matheng halakpa midasu aki akhang kaya nang halakhi asumna kiraba thokdok kaya se tawrakpadagi aikhoigi babana laikai gi halaman sing kaya ga tanaraba matungda atopa lamdagi maiba ama kokhi maibado laklaba matungda laigi thoram khara tawkhi laigi thoram tawba loiraba matungda maibaduna asumna hairakhi masidi aina ngamlaroi lai singase ama ani khakta nate mayam yamkhre masida natana lai singasisu mapangal aswaki matikali lai singasiga aiga muknaba matamda yamna wana thoklani aduna atopa maiba makauraga fajana yanghalo asi hairamlaga maiba dusu satkre maiba ado sakraba matungda atopa lamdagi maiba makaurami maiba dusu maming yamna leiba maiba makhakni maiba dugi lamadudi haidok chararoigi maiba do laklaba matungda lai ama khuramnaba hairakhi aduga lai khurambada sangadaba posing adasu maibaduna hairakhi posing adasu aikhoina langba loiraba matungda maibadasu semba saba pumnama loina loirami lai khuramba hogdrikanda maibaduna aikhoida sumna hairakhi se aina sida singliba sindurna singliba lai asigi manungdagi nakhoi horen ki haiduna tholakpa yadeko phare lai khuramba horasi masigi matung maibaduna mamit usilaga lairon sonba hek horakpaga angakpagi matongni hojikta ingana lairamba atia ado nongpuba laisinna kopsingkhre masidagi akha arago loinana amoba kaya laktuna aikhoigi akoiba sida ikoi kusilaga paiduna lei madu ubadagi aikhoi mayamsu
kiraga imungda chengge tawi adabu ngasai maibaduna sendura angangbana singduna thamliba laye dugi mapanda thorakan wahairambado aikhoisu khangning ningsinglaktuna chengge tawramba dusu chendre masidagi maibaduna amuba mayamado sapu ahingba amada la lato tare na yomlaga lang ahingbana tare thongna yetlaba matung aikhoi laikai mangda phumkhre adumna phumlaga maibaduna halakpa matamda maibaduna asumna hairami karisu tawraroida masigi matungdagidi nakhoisu nungaina nakhoina tawgadaba thabak aduda potning changna tawro nakhoida ayet apal amata lairaroi ngasi haiba numit asidagi maibaduna adumna hairakpadagi aikhoisu yamna haraujarami aikhoina ngamjaba khara dakhina lupa satre katlaga maibadusu halhankhre adumna maibaduna laikhuram khibadagi ngasi phawbadi karisu tawraktri laikai asisu hanagi matagum ingna sikna aduma lairami ahanbagi wari sima matang swaisida losinjare anisuba wari samu mayamda khudol tamjaragi namito nongsu sui aikhoi yumdagi mamang pangna khara chatlaga turel amalai turel aduda nongbo kitang surabadi nga atmak phanabani matam aduda aikhoi maningdagi imanaba amana aingonda asumna hairaki bhai kanade nupi koidana yumda dum phone wari sanaraga laini habus laiti khojai do pairo mamangi turel aduda khoiso pasaluse adamna hairakpadagi aisu hoi hairaka yarami adamna haina khibadagi aisu imada khoiso pasalugi mamang turelda hairami maduda imana asumna hairaki hey sakino madugi turel ado nong tadri khidi phai nong tarabadine khudong thininga yamna oibani adamna haibadagi imada mo aina asumna khumki as ima yare noigi thainangai wakhaldo tawraklano hojikse yamna chawkhalabani kadaidagi laitinno hojikpo maduda imana hai tingkhela khikanuni nangbo lai habasi thajagadabani ne henjina thajabasu phatte adabu adogi turel aduda nang sakhino nong chuba matamda sam hek tawthe habani madu thengnaba thoklabadi phatte habani imana adamna hairabasu aidi yaba khobu lekhide aina yadabaduda imana mo asumna khumlakhi a phare chalo maduda tholakpa afabo ogera phatabo ogera nangna sana sagi daita ojo imana adumna hairakpaduda aina mo asumna khumki ima ai khaktana ti satori base manangi tawbiga atei kana no khara sakadori bani ai khakta chapo iragadi imana hairiba singado ai inba yai imana ba sing mayam sakadori bani na khaktang chalurage aduga phahalaki ai shu adu hairam laga khojai aduga imana baduga horaga aikhoisu lakhi asum lakpana turel adusu yaure turel adu hek yobaga atei mi khara masu khoi sopna raga lairami imana baduga aiganasu khoi sopa horami adamna khoi adusu soplakpana nga adusu phanayamna pharabani maduda imana baduna asumna hairaki bhai satnaba tawrasira ngihak lairagadi numisu taraklani masigi turel se imana so kari no khara haibani nga so ngara oina sabagidi yarani mi su khara hanakhre chanaba tawrasira aina mo asumna khumki hera bhai nang sidi bidyam tepo wayam na ngangkreda nga si phaba nungaira kansida yare ko ngihak legise achaki chano nangi adugi wahedo salam daida imana ingonda so hairai aiga laungna ragani lakliba si aina adu hairaga yadabadagi imana badusu makha tana soplami ngihak leiragadi numit aslapana khoi sopa lakpa miyoi singadasu amani sakhibadagi imana baduga ai khakta ngai hore adamna ibani khakta ngai hobadagi imana baduna mo bhai satlasida mafam ase sum leibase ai yamna talak tawrebo madudagidi aina mo sumna khumki a phare nangna talabanina satlase yarani loiselase nga matang pharaga hannaba tawrase asi hairaga aigi khujai edo nga single khanduna singkhalakpa matamdadi nupi magi masamda sangna sabulama aigi khoeduda thuraki
Adamna thurakpadagi imanaba adusu khojai adu taplapna mullaga turel aduda langtharamlaga ibani su batin adu pairaga selakhi. Adamna selakpadagi ibani gi tung asida miyoi amana tanrapagi mawngda tawrakhi. Adamna selaklaba matungda yum madus yaure. Yumda hek yaubaga imada pau pumnamak singado tammi. Madudagi imana sayrakhi. Aina ngasaina haidra madu thokani haina hojikti kari sare ahal laman singna haibase khara kharadi inba phabani. Asi hairaga imadasu sauna sangkhraga khuju lekham khara puthoraklaga aibu mai okthokpikhi. Adabu karisu thudokpadi tawrakhidrei imanabadasu. Wari ase matang soisida losinjare. Karigumba adomna wari sinungai bibata aragadi like amadi subscribe share tawiramu haiduna hajari. Aduga amana isa da thokpa asingbu wari gumba lebiragadi aikhone pithokchariba WhatsApp number sida thabiraknabani singjari. Ngasigidi kana nabu yathangjari. Mathangi video da amuk thengnarase.